Technopol District Kuki Jo Militant Singh Oigani Chingnaba Kanguna Kunsuba Assam Rifles ki Casper Garida IED Pokai Handuna ambush Sathakrai. Housing Mafamaduda Akan Mamongda Kuthokna Rihairi. Leba asigi mafam sinba thungna ngasi National Press Day palan pangthokna bagum. Manipur ki oina su Directorate of Information and Public Relations DIPR na sinduna state ki thakta palan pangthokrai. Amasung ngarang hiyangay ginini panba ningol Chakauba numinta Chakauba ki thoram paktak nana paksan na tampaki mafam kaya da wakat mifam chatakray.